Ngasisu mahawsagum Sanalaibak Story Collection na miyamgidamak nungairaba wari ama puduna laksari. Wari asigi mamingna Eigi Laija. Wari asibu ibirakpana Hemchandra Khaidem. Hauzik mayamgi maphamda wari asi khudol tamsari mayam punna taminarasi. Thaina mamangai khul amada biren kauba nupa ama lairami. Tababi biren gi loinabini. Makhoi gi mapari ani sana jauba amadi pisak. Mamom ama tampha punna makhoi manga nungsi chanana leiminarami. Machasing loina sarep kangdong pharami. Adubu tampha mabung ani gi mamittadi adungai gi piklingai gi ichal macha oina ngasisu adumak uri. Ngasisu mabung anina luna nungsina tawbibadu ubada mama mapa oiba anido harau jarami. Adu mangai tamphasu mabung anida oina jari kejari. Nongma ayuki matamni biren machasing bahaudori. Angangsa hogot naro thengi ne noibo sana jauba bisak hogot lo ne thenge. Machasing su hogot naraktuna masa mahu singdok naruraga loiraba matungda thoklai. Tanja chana tababina ayuki cha puraga thoklaktuna. Icha sa laknaro cha thaklasi. Asumna makhoi punna cha thakminarami. Birena sana jauba bisak nakhoi ani lobuk ta ngai hak lorang surusi. Tamphana pabong aishu lake. Chatombe nang de ima ge yumda ningthina leiramo. Tali lakani aisu. Sana jaubana hoi nabung wa haigesi yumda ima ga chak thonglamo aikhoi thuna halaktoini. Adu tamcha nangsu thuna halauko aidi chak chadana ngairamdoini. Bisakna hoi masi hairaga thokre. Tamphana tamucho ngaiko sipu khuo masi hairaga khau ama sana jawada piraklami. Karino sibo horen waraga chanaba achapot ke isingani. Ichaltani masi hairamlaga mapa macha makhoi punna sangari amada lawuk maikai pangkri. Ngaihagi matungda lawuk yauraduna machil manau anido laurang surami. Biren chu macha singi mateng oina hapu khunbiri. Ngaihagi batung laurang yanba loiraduna sanpot khoi basu loisilamladuna yum maikai panglakri. Yum yaurabada bisakna tampha aikhoi le. Tari ibung. Imung dagi tampha phadi khudai puraduna mapana thoklai. Ngaihaki matung chak pukham amada machil manau makhoi punna chak chaminarami. Adubu tampha tumin phamli. Sana jaubana thoi kaidore sak charodana. Chaningde amta charoi. Thoi tasangam drabo Bisakna tamucho ai gyan tari. Masi hairaga sak sakhom ama inbirai. Tampha su harauna chakhom do chasilami. Machalgi matau ubada sana jaubana ihi aidi ikaw kaururi. Masi hairaga sana jauba somuk inbirai. Machil manaudo nungsina chak chaminari. Ngasaidagi tumina chak charamba birena. Sana jauba ngaihak potharaga lawhon hunnaba tawsi. Hoi pabo adudagi pisak tamuk onchinduna. Pisak ngasai su nganta chatpanina waramlani. Chak toklaga ngaihak pothajaro. Hoi ado ai konchi phenglukhige. Ai adum phengjagi. Ichan wahanba yaba natene. Masi hairaga pisakna kon puduna chatkri. Sak toknaraba matungda makhoi ngaihak awa pothanarami. Adugi matungda birenga sana chaubaga makhoigi pukrida tingduna thamliba phawdi puraduna labukta lawhon hunba chatkri. Tababisu ingkholdagi mana masing heklaga makhoi khulgi kaithel machada yonba chatkri. Tamphasu imungki thabak loisilaga sandihagi maira langli. Somda pisaksu saksangda chak thongnaba sem sari. Tamphasu changlaktuna tamcha kaino tawridubo. Chak mai thagaline. Ai adum thongjarage pothajaruro. Adum pothamandana warida. Lause thonglasi. Kai thongsiga. Kai thongse hairino. Ichalda chaningba ama thongsi. Adudi kangsoi thonglasi. Hoi adudi ai kangsoi gi mayan chemlage. Asumna makhoi anina chak thonglingai tababi chaklaktuna. Haima nakhoi anina oina thonglabro. Ijal na thongbani.
ꯇꯥꯝꯆꯥꯁꯨ ꯌꯥꯎꯔꯤꯅꯦ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯖꯥꯎꯕ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯏꯔꯥꯡ ꯂꯥꯡꯉꯝꯃꯤꯗ ꯀꯩ ꯃꯊꯦꯜ ꯊꯣꯡꯂꯒꯦ ꯀꯥꯡꯁꯣꯏ ꯑꯁ ꯍꯥꯎꯔꯅꯤꯗ ꯑꯩ ꯀꯩꯀꯩ ꯃꯇꯦꯡ ꯇꯧꯔꯛꯎꯒꯦ ꯌꯥꯔꯅꯤ ꯂꯣꯏꯔꯦ ꯑꯗꯣ ꯃꯁꯤ ꯍꯥꯏꯔꯒ ꯇꯝꯐꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯈꯤ ꯁꯅꯥꯖꯥꯎꯕꯅ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯀꯞꯂꯤꯅꯣ ꯄꯤꯁꯛꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ ꯅꯕꯨꯡ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯉꯁꯤ ꯏꯕꯨꯡ ꯑꯅꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯑꯉꯥꯎꯕꯤ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯅꯪꯗꯤ ꯅꯕꯨꯡ ꯑꯩꯈꯣꯏꯒꯤ ꯁꯖꯤꯛ ꯊꯕꯥꯅꯤ ꯊꯕꯥ ꯃꯕꯨꯡ ꯑꯅꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯕꯨꯡꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯝꯐꯥꯁꯨ ꯍꯔꯥꯎꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯖꯩ ꯑꯗꯨꯗꯒꯤ ꯃꯈꯣꯏꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯇꯝꯐꯥꯅ ꯏꯃꯥ ꯇꯕꯥꯕꯤꯅ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ ꯍꯥꯏꯌꯨ ꯇꯝꯐꯥ ꯃꯕꯨꯡ ꯑꯅꯤꯗ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯌꯣꯡꯉꯝꯗ ꯐꯤ ꯁꯥꯕ ꯇꯝꯕꯤꯌꯣ ꯁꯅꯥꯖꯥꯎꯕꯅ ꯅꯪꯗꯤ ꯐꯤ ꯁꯥꯕ ꯍꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯁꯨ ꯐꯤ ꯁꯥꯔꯕꯗꯤ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯔ ꯉꯝꯂꯅꯤꯗꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯄꯤꯁꯛꯅ ꯃꯆꯟꯕꯨ ꯀꯧꯔꯛꯏ ꯇꯝꯐꯥ ꯀꯩ ꯍꯥꯏꯒꯦ ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯁꯦ ꯏꯆꯜꯅ ꯄꯦꯟꯗ꯭ꯔꯕꯣ ꯏꯕꯨꯡ ꯑꯩ ꯄꯦꯟꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯀꯩꯒꯤ ꯁꯨꯃꯥꯏ ꯍꯥꯏꯔꯤꯅꯣ ꯃꯇꯨꯡ ꯍꯥꯏꯅꯨꯀꯣ ꯌꯥꯔꯦꯁꯦ ꯅꯆꯜꯅꯁꯨꯅꯦ ꯁꯨꯝ ꯍꯩꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯅꯤ ꯃꯇꯝꯁꯤꯁꯨ ꯊꯦꯡꯂꯤ ꯄꯣꯊꯥꯅꯕ ꯇꯧꯅꯔꯁꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯄꯣꯊꯥꯕ ꯆꯪꯅꯈ꯭ꯔꯤ ꯃꯇꯝꯅ ꯄꯨꯔꯛꯄ ꯅꯨꯡꯁꯤ ꯏꯆꯦꯜꯗ ꯉꯁꯤꯗꯤ ꯁꯅꯥꯖꯥꯎꯕ ꯂꯩꯅꯥ ꯀꯧꯕꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ इमुंगी मियोइसिंगदा लोइना खंगहलम्मी नोंमगी नुमितनी इथा थाजदा तम्फाना तामोचो कई हाइगे इनमदो मसक अमुक्ता खंगजगेदना अदुगी मतम याम वालेको तातोआ अइगोंदा मुक ओनसिलाब्रा कइनोम हाइगे तौबने हाइहनिंगद्रिरो हाइरो कइनो कैथेल चतप कुइरी कैथेल दा पुबि हाइगे तौबने करिनो ngasidi इचलसे कैथेल चनिंगिसिबो चनिंगद्रदि नोंमता सुपुबिदि मी ऐसु कैथेल दा योलिबा कबोक चिनी खोइबा मंग्रा हाइना जानिंगी भुरगा लोरि कइनो असिगिबो नोंथेल नुमिदांग वाइरम नुमितना मयुम चंगलमदाय उचेकना खोंगलक्पा मतमनी चिंग्यागी लंबी अमदा सनाजाउबा अमदि लैना उनरमी लैनाना ngasidi थबक चलुब्रा मीगी फगलांग वाइ तैबियुना चलुबनी अदुदने थेंगलिसि होय कैसु काइदेदा कई मथेल चारागे थरोय थोंबा नंदी अस ऐदि थबक मफमदा अदुम अमदु चारे ओ अदो एखोय चलनने नंग मसक खंगनिंगे हाइरे अस अदुगे ओइरे खंगनरगा लोइरे होय ऐसु मुक चलुखिगे सनाजाउबदी कमदौरी वाखल नुंगाइना मयुम हनख्रे अदुबु लैनादी संतोष कौबा नुपा अमगा मुक उनरमी लैनागी मवोंग मतौदा लाइजनदी पामलमदे लाइजा लैनागी मपनदौगी मचानी नुंगदांग वाइरमगी मतमनी लैना अमदी लाइजा इनेगी पोटफमदा सिंजु सामिनरी चाना चाना वारीसु तौरी लाइजना लैना नंगना तौरीदो कोना निंगमदबा लाकनिको अस इचे कैसु तौरोइबा नंगना तौरिसे अइ पामदेको सनाजाउबा अदु फत्तबा मिसु नते असुमना पोटफमगी पैसा पिरमलगा मखोय युमदा हलखरी नुमिदांगी मतमनी सनाजाउबा मागी फमुंगदा हिपतुना ले तम्फा चंगलक्तुना तामुचो सनाजाउबा वाखल अमदा ताउरिंगे मचना कौरीदो खुमलमदे अदुदगी अमुकसु तामुचो इमाना चाक चारसे लाओ हाइरे होय लागे तम्फा मबुंगी मनाक्तगी थोगलक्तुना अमुक चाकसंगदा लाक्लगा ममागी मनाक्ता तुमिन फमदुना लैबदा बिरेना होय कइदौरगे ने इचाबो नसा ngamdrabro tababina nabungsingdo hairamlabro hairamlabani phari imaga charisila makhoi chak chaba haurammi sana chawba pisaksu sanglaktuna makhoi punna chak chaminarami tampha chak mapung phana chadana sana chawbada haiphet yenglamlaga haugatuna thokri machana thokhibada birena tababida hairi nacha nupina tumin thokrisi masa ngamdega haibro kaishu tawramoida हौजिकता स्वाइदे इरांग लांगना लैरंबनी ngaihaकी मतो सना जाउबसु साक तोकलगा मागी तुम्फम चंगदना तम्फागी मनाक्ता लाक्लम्मी अदुबु तम्फादी फमुंगदे हिपलगा कपतुना लैरम्मी तम्फा
ꯇꯝꯐꯥ ꯀꯧꯔꯤꯗ ꯈꯨꯝꯗꯅ ꯀꯞꯂꯝꯃꯤ. ꯀꯩꯒꯤꯅꯣ ꯁꯤ ꯀꯞꯀꯅꯨ. ꯑꯩ ꯉꯁꯥꯏ ꯏꯆꯜꯗ ꯀꯧꯕꯗꯣ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ. ꯇꯝꯐꯥꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕꯅꯤ. ꯀꯔꯝꯅꯁꯨ ꯅꯨꯡꯁꯤꯔꯣꯏ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯃꯕꯨꯡꯅ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯇꯧꯔꯛꯇ꯭ꯔꯤꯕꯒꯤꯅꯤ. ꯇꯝꯐꯥꯕꯨ ꯊꯦꯝꯗꯨꯅ ꯇꯨꯝꯍꯜꯂꯝꯂꯒ ꯁꯅꯥꯖꯥꯎꯕꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ. ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ. ꯈꯨꯡꯒꯪꯒꯤ ꯂꯝꯗꯝ ꯑꯣꯏꯕꯅ ꯏꯪꯈꯣꯜ ꯀꯣꯏꯕ, ꯃꯍꯩ ꯃꯔꯣꯡ ꯊꯥꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯁꯤꯟꯐꯝꯅꯤ. ꯁꯅꯥꯖꯥꯎꯕ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯊꯥꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯔꯤ. ꯃꯁꯥꯒꯤ ꯐꯥꯔꯝꯗ ꯃꯤ ꯁꯨꯍꯟꯗꯨꯅ ꯈꯨꯠꯁꯨꯃꯜ ꯄꯤꯔꯒ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤ. ꯄꯤꯁꯛꯁꯨ ꯊꯥꯗꯣꯏꯒ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯤ. ꯊꯥꯗꯣꯏ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯅꯤ. ꯃꯃꯥ ꯃꯄꯥꯅ ꯂꯨꯅ ꯇꯧꯖꯩ. ꯄꯤꯁꯛ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯏꯃꯨꯡ ꯑꯅꯤꯃꯛ ꯂꯣꯏꯅ ꯈꯪꯅꯩ. ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯎꯅꯩ. ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯅꯩ. ꯉꯁꯤꯗꯤ ꯇꯝꯐꯥꯁꯨ ꯇꯕꯥꯕꯤꯅ ꯐꯤ ꯁꯥꯕ ꯇꯝꯕꯤꯔꯗꯨꯅ ꯈ꯭ꯋꯥꯡꯒꯤ ꯐꯤ ꯁꯥꯗꯨꯅ ꯃꯁꯥꯒꯤ ꯁꯦꯜ ꯊꯣꯛꯄ ꯈꯔ ꯈꯔ ꯍꯧꯔꯛꯏ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ. ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯕꯤꯔꯦꯟꯅ, ꯆꯥꯆꯥ, ꯍꯌꯦꯡꯗꯤ ꯃꯤꯒꯤ ꯈꯨꯂꯪ ꯍꯥꯏꯔꯛꯏꯅꯦ. ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯁꯅꯥꯖꯥꯎꯕꯅ, ꯑꯁ, ꯍꯌꯦꯡꯁꯦ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯈꯔ ꯃꯔꯣꯏ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏꯅꯦ ꯄꯥꯕꯣ. ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯄꯤꯁꯛꯅ, ꯇꯥꯗ ꯁꯪꯗ꯭ꯔꯁꯨ ꯄꯥꯕꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕ ꯍꯥꯏꯗꯨꯅꯤ. ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯃꯥ, ꯍꯌꯦꯡ ꯆꯠꯄꯤꯔꯣ. ꯃꯔꯣꯏ ꯂꯦꯟꯕꯒꯤ ꯃꯤ ꯍꯥꯏꯔꯝꯂꯒꯦ. ꯑꯗꯨꯒ ꯑꯩꯅ ꯄꯥꯕꯨꯡꯒ ꯊꯕꯛ ꯆꯠꯂꯨꯔꯒꯦ. ꯇꯥꯟꯖꯥꯗꯨꯗꯅꯤ ꯇꯝꯐꯥꯅ, ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ. ꯏꯃꯥ, ꯁꯦ ꯉꯁꯥꯏ ꯏꯅꯦ ꯊꯔꯣꯅ ꯐꯤ ꯑꯃ ꯂꯧꯈꯤꯕꯒꯤ ꯄꯩꯁꯥꯅꯤ. ꯃꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯄꯩꯁꯥꯗꯨ ꯄꯤꯁꯤꯜꯂꯝꯃꯤ. ꯇꯕꯥꯕꯤꯅ, ꯅꯪ ꯑꯗꯨꯝ ꯊꯝꯖꯤꯟꯖꯧꯗ. ꯌꯥꯗꯦ. ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯦꯟꯒꯥꯎꯗꯤ ꯏꯃꯥꯅꯤ. ꯁꯅꯥꯖꯥꯎꯕ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ. ꯑꯣ, ꯉꯁꯤꯗꯤ ꯏꯆꯜꯁꯨ ꯏꯃꯨꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯦꯀꯣ. ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯕꯁꯨ ꯁꯥꯃꯨ ꯄꯥꯡꯒꯜ ꯁꯔꯤ ꯐꯥꯔꯝꯂꯦꯀꯣ. ꯄꯤꯁꯛ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯂꯞꯅ, ꯇꯝꯐꯥ, ꯑꯁ ꯏꯕꯨꯡ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ. ꯅꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯌꯥꯔꯦꯁꯤ. ꯃꯁꯤꯁꯨ ꯃꯍꯩ ꯃꯈꯜ ꯑꯃꯅꯤ. ꯊꯦꯡꯉꯦ. ꯄꯣꯊꯥꯅꯔꯣ. ꯍꯌꯦꯡꯗꯤ ꯊꯕꯛ ꯌꯥꯝꯃꯤ. ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯄꯣꯊꯥꯅꯈ꯭ꯔꯦ. ꯑꯁꯨꯝꯅ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ. ꯂꯩꯅꯥꯗꯤ ꯀꯝꯗꯧꯔꯤ? ꯁꯟꯇꯣꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯆꯤꯡꯌꯥꯒꯤ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ. ꯂꯩꯅꯥꯅ, ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦꯗꯅ. ꯁꯟꯇꯣꯁꯅ, ꯍꯪꯉꯨ, ꯀꯔꯤ ꯋꯥꯅꯣ? ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯅꯨꯡꯁꯤꯅꯒꯦ? ꯑꯩꯗꯤ ꯅꯪ ꯈꯛꯇꯅꯤ. ꯅꯪꯗꯤ? ꯁꯟꯇꯣꯁꯀꯤ ꯅꯪꯗꯤ ꯍꯥꯏꯕꯁꯤꯗ ꯂꯩꯅꯥ ꯈꯔ ꯄꯥꯈꯠꯂꯞ ꯇꯧꯏ. ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯑꯩꯒꯤꯁꯨ ꯅꯪ ꯈꯛꯇꯅꯤ. ꯑꯗꯣ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ. ꯅꯪꯁꯨ ꯐꯖꯅ ꯍꯟꯈ꯭ꯔꯣ. ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯍꯣꯏ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯅꯈ꯭ꯔꯦ. ꯁꯅꯥꯖꯥꯎꯕꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗ ꯂꯥꯏꯖꯅ ꯅꯨꯡꯁꯤꯖꯈꯤ. ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯕ ꯑꯣꯏꯕꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯦ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ. ꯊꯦꯡꯂꯐꯥꯎ ꯄꯤꯁꯛ ꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ. ꯃꯌꯥꯝꯁꯨ ꯄꯤꯁꯛ ꯍꯜꯂꯛꯇꯕꯅ ꯇꯨꯝꯗꯅ ꯄꯤꯁꯛ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯤꯁꯛ ꯅꯨꯄꯤ ꯑꯃ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯇꯝꯐꯥꯅ, ꯏꯃꯥ, ꯇꯥꯇꯣꯟ ꯍꯜꯂꯛꯄ ꯃꯥꯜꯂꯤ. ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏꯌꯦ. ꯑꯗꯨꯗꯒꯤ ꯃꯈꯣꯏꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯇꯕꯥꯕꯤꯅ, ꯄꯤꯁꯛ, ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ? ꯏꯃꯥ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ. ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯛꯏꯁꯤꯅ ꯀꯅꯥ? ꯊꯥꯗꯣꯏ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯗꯨꯅ ꯇꯕꯥꯕꯤꯗ ꯈꯨꯔꯨꯝꯂꯛꯏ. ꯏꯃꯥ, ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨꯀꯣ. ꯕꯤꯔꯦꯟ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤ. ꯑꯗꯨꯗꯒꯤ ꯇꯝꯐꯥꯅ, ꯏꯅꯝꯇꯣꯟ, ꯃꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ. ꯕꯤꯔꯦꯟꯅ, ꯊꯦꯡꯉꯤ, ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯣ. ꯑꯗꯨꯗꯒꯤ ꯇꯝꯐꯥꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ. ꯃꯈꯣꯏ ꯆꯪꯈ꯭ꯔꯕ ꯇꯨꯡꯗ ꯁꯅꯥꯖꯥꯎꯕ ꯃꯄꯥꯕꯨꯡꯒ ꯋꯥꯔꯤ ꯇꯧꯍꯧꯔꯤ. ꯄꯥꯕꯨꯡ, ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯀꯩꯗꯧꯔꯨꯅꯤ, ꯃꯌꯥꯝꯒꯤ ꯆꯠꯅꯕꯤꯗꯨ ꯇꯧꯕ ꯇꯥꯔꯦꯗꯅ. ꯍꯌꯦꯡ ꯑꯍꯜ ꯑꯅꯤꯒ ꯄꯥꯎ ꯍꯟꯗꯣꯛꯄ ꯆꯠꯄ ꯇꯥꯔꯦꯗꯅ. ꯐꯔꯁꯤ, ꯊꯦꯡꯉꯦ, ꯂꯥꯛꯑꯣ, ꯇꯨꯝꯅꯕ ꯇꯧꯔꯨꯔꯁꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯝꯃꯤ. ꯊꯥꯗꯣꯏꯒꯤ ꯃꯄꯥꯕꯨꯡ ꯇꯣꯃꯥꯁꯁꯨ ꯐꯩꯖꯣꯝ ꯑꯃ ꯁꯦꯠꯇꯨꯅ ꯐꯝꯃꯦꯟꯗ ꯐꯝꯂꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯤꯔꯦꯟ ꯍꯣꯏꯁꯨ ꯌꯧꯔꯛꯂꯝꯃꯤ. ꯃꯈꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯇꯣꯃꯥꯅ, ꯃꯌꯥꯝꯕꯨ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯛꯑꯣ. ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡꯗꯨꯅ
ꯐꯒꯅꯤ ꯐꯒꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯈꯨꯔꯨꯝꯂꯝꯗꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥꯔꯣꯝꯗ ꯐꯝꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯇꯣꯃꯥꯅ ꯃꯌꯥꯝ ꯆꯥ ꯄꯥꯏꯕꯤꯌꯨ ꯕꯤꯔꯦꯟꯅ ꯐꯒꯅꯤ ꯐꯒꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯏꯕꯥꯏ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯑꯁ ꯏꯆꯦꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯑꯃꯅ ꯏꯃꯨꯡ ꯑꯅꯤꯅ ꯑꯁꯨꯝꯅ ꯌꯥꯅꯕꯁꯦ ꯂꯥꯛꯃꯤꯟꯅꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯇꯣꯃꯥꯅ ꯑꯗꯨꯗꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄ ꯍꯥꯏꯗꯨꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯍꯦꯛ ꯌꯧꯍꯟꯕꯤꯔꯛꯎ ꯍꯣꯏ 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 ꯑꯩꯈꯣꯏꯁꯨ ꯉꯟꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯁꯤ ꯍꯥꯏꯔꯒ ꯕꯤꯔꯦꯟ ꯑꯃꯨꯛꯁꯨ ꯈꯨꯔꯨꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯣꯛꯂꯛꯈ꯭ꯔꯦ ꯕꯤꯔꯦꯟ ꯃꯌꯨꯝ ꯌꯧꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯊꯤꯟꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯅꯨꯄꯤꯁꯨ ꯊꯤꯟꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯁꯅꯥꯖꯥꯎꯕ ꯂꯩꯅꯥꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ ꯂꯥꯏꯖ ꯊꯣꯛꯂꯛꯄ ꯎꯕꯗ ꯏꯆꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯁꯅꯥꯖꯥꯎꯕ ꯀꯝꯗꯧꯔꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯟꯗꯛꯁꯦ ꯏꯅꯥꯎ ꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯃꯔꯥꯡ ꯈꯔ ꯆꯤꯟꯕꯒ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯣ ꯂꯨꯍꯣꯡꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯑꯗꯣ ꯂꯩꯅꯥꯕꯨ ꯂꯩꯍꯧꯗꯕ꯭ꯔꯣ ꯏꯆꯦ ꯑꯗꯣ ꯁꯅꯥꯖꯥꯎꯕ ꯃꯤꯡ ꯁꯨꯝ ꯀꯧꯅꯁꯤ ꯑꯩꯈꯣই ꯂꯩꯅꯥꯗꯣ ꯂꯩꯅꯥ ꯀꯩꯗꯧꯔꯒꯦ ꯂꯩꯅꯥꯗꯣ ꯉꯔꯥꯡ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯅꯦ ꯅꯨꯡꯁꯤꯕꯗ ꯑꯗꯨꯛꯃꯤꯅꯝꯕ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤꯅꯤ ꯃꯍꯥꯛꯇꯤ ꯂꯩꯖꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯁꯅꯥꯖꯥꯎꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯌꯨꯝ ꯌꯧꯔꯒ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯇꯝꯐꯥ ꯏꯃꯪ ꯃꯥꯡꯒꯣꯟ ꯋꯥꯏꯔꯝ ꯁꯤꯠꯂꯕ ꯇꯨꯡꯗ ꯁꯟꯙ꯭ꯌꯥꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯂꯝꯃꯤ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕꯗ ꯁꯅꯥꯖꯥꯎꯕꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯕꯗ ꯇꯝꯐꯥ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯇꯥꯃꯣꯆꯧ ꯁꯅꯥꯖꯥꯎꯕ ꯏꯈꯪ ꯈꯪꯅ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯍꯣꯏ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯎꯪꯂꯤꯕ ꯉꯍꯥꯟꯈꯩ ꯊꯕꯛ ꯍꯜꯂꯛꯄꯒ ꯉꯁꯤ ꯍꯜꯂꯛꯄꯒ ꯃꯥꯟꯅꯗꯦ ꯏꯕꯨꯡꯅ ꯅꯆꯜ ꯑꯩꯒꯤ ꯏꯐꯝꯗ ꯋꯥ ꯂꯣꯠꯂꯁꯨ ꯃꯥꯏꯊꯣꯡꯗ ꯊꯥꯔꯤꯕ ꯏꯕꯨꯡꯒꯤ ꯑꯋꯥꯕ ꯁꯛꯇꯝꯗꯤ ꯅꯆꯜꯅ ꯎꯕ ꯐꯪꯂꯤ ꯍꯣꯏ ꯂꯩꯅꯥꯗꯣ ꯆꯦꯟꯈ꯭ꯔꯦ ꯌꯥꯝ ꯊꯥꯖꯗꯦꯌꯦ ꯑꯗꯨꯒꯤꯔꯣ ꯏꯕꯨꯡꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯂꯥꯛꯑꯣ ꯀꯥꯟꯅꯗꯦ ꯆꯥꯛ ꯊꯣꯡꯂꯨꯔꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯕꯨꯡꯕꯨ ꯇꯝꯐꯥꯅ ꯆꯥꯛꯁꯪꯗ ꯄꯨꯔꯛꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯃꯤꯟꯅꯔꯝꯃꯤ ꯏꯃꯥ ꯍꯣꯏꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯃꯥꯒ ꯕꯕꯥꯒꯅ ꯂꯨꯍꯣꯡꯕ ꯑꯗꯨꯒ ꯇꯥꯇꯣꯟꯗꯤ ꯂꯩꯀꯥꯏꯒꯤ ꯊꯥꯁꯤ ꯃꯔꯨꯞ ꯆꯠꯈꯤ ꯑꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯊꯣꯡꯁꯦ ꯍꯥꯏꯔꯤꯅꯣ ꯀꯥꯡꯁꯣꯏ ꯊꯣꯡꯂꯁꯤ ꯑꯗꯨꯒ ꯄꯥꯛꯅꯝ ꯑꯃ ꯇꯧꯔꯁꯤ ꯕꯣꯔꯥ ꯑꯣꯏꯅ ꯇꯧꯁꯤꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ ꯁꯅꯥꯖꯥꯎꯕꯁꯨ ꯃꯆꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤನ ꯑꯋꯥꯕ ꯈꯔꯗꯤ ꯀꯥꯎꯊꯣꯛꯆꯩ ꯅꯣꯡꯃ ꯆꯠꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯇꯧꯗꯨꯅ ꯉꯁꯤꯗꯤ ꯊꯥꯗꯣꯏ ꯄꯤꯁꯛꯀꯤ ꯌꯨꯝꯗ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯣꯏꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯁꯨꯔꯖꯗꯦꯕ ꯄꯨꯖꯥ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝꯒꯤ ꯆꯥ ꯄꯨꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ ꯏꯃꯥ ꯄꯥꯕꯨꯡ ꯆꯥꯁꯤꯗ ꯂꯩꯖꯔꯤ ꯑꯣ ꯊꯝꯃꯣ ꯄꯤꯁꯛꯇꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯏꯔꯨꯖꯕ ꯆꯠꯂꯝꯒꯅꯤ ꯁꯅꯥꯖꯥꯎꯕ ꯍꯥꯏ ꯇꯥꯔꯕ꯭ꯔꯥ ꯇꯥꯔꯦ ꯏꯃꯥ ꯆꯥ ꯊꯛꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯒꯦ ꯁꯅꯥꯖꯥꯎꯕꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯂꯥꯛꯂꯝꯃꯤ ꯁꯅꯥꯖꯥꯎꯕ ꯂꯥꯛꯄ ꯎꯕꯗ ꯊꯥꯗꯣꯏ ꯃꯀꯣꯛꯇ ꯐꯤ ꯀꯨꯞꯇꯨꯅ ꯅꯥꯀꯟꯗ ꯊꯩꯗꯣꯛꯏ ꯕꯤꯁꯛꯄꯨ ꯉꯁꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯏꯇꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯇꯕ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯦ ꯍꯥꯏꯌꯣ ꯊꯕꯛ ꯂꯩꯕ꯭ꯔꯣ ꯄꯥꯕꯨꯡꯁꯨ ꯌꯥꯎꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯅꯤꯗ ꯄꯥꯕꯨꯡ ꯋꯥꯅꯕꯅꯤ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ ꯃꯈꯣꯏ ꯀꯩꯊꯦꯜ ꯐꯝꯕꯤ ꯈꯔ ꯃꯔꯣꯏ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯇꯥꯟꯖꯥꯗꯨꯗ ꯄꯤꯁꯛꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯊꯥꯗꯣꯏꯅ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯏꯇꯩꯅ ꯋꯥ ꯑꯃ ꯍꯥꯏꯔꯤꯌꯦ ꯇꯥꯗ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯨ ꯊꯕꯛ ꯑꯆꯤꯟꯕ ꯆꯠꯊꯣꯛꯀꯗꯕ ꯂꯩꯕ꯭ꯔꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯆꯤꯟꯕ ꯂꯩꯇꯦ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯇꯥꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯁꯤ ꯃꯔꯣꯏ ꯂꯧꯕ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯥ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯔꯣꯏ ꯂꯧꯕꯤꯁꯤꯡꯁꯨ ꯌꯧꯔꯛꯂꯝꯃꯤ ꯏꯊꯥ ꯊꯥꯖꯗ ꯂꯥꯛꯂꯤꯕ ꯂꯂꯣꯟꯕꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯂꯩꯅꯥꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯁꯅꯥꯖꯥꯎꯕ ꯎꯕꯗ ꯂꯩꯅꯥ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯂꯂꯣꯟꯕꯤꯁꯤꯡꯒ ꯁꯅꯥꯖꯥꯎꯕꯒꯁꯨ ꯃꯃꯜ ꯍꯥꯏꯅꯗꯨꯅ
ꯍꯦꯛꯀꯗꯕ ꯃꯐꯝ ꯍꯥꯏꯗꯨꯅ ꯂꯂꯣꯟꯕꯤꯁꯤꯡꯗꯨ ꯃꯔꯣꯏ ꯂꯦꯟꯕ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯄꯤꯁꯛꯅ ꯆꯥꯎꯌꯦꯡ ꯌꯦꯡꯁꯤꯜꯂꯤ꯫ ꯂꯂꯣꯟꯕꯤ ꯑꯃꯅ "ꯏꯕꯨꯡꯉꯣꯒꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯅ ꯍꯦꯛꯇ ꯍꯣꯠꯅꯔꯦꯅꯦ"꯫ "ꯈꯪꯗꯦꯅꯦ, ꯁꯨꯝ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯍꯥꯏꯗꯨꯅꯤ"꯫ "ꯁꯨꯃꯥꯏꯅ ꯇꯧꯕꯅꯕꯨ ꯐꯔꯕ ꯖꯥꯠꯅꯤꯗ꯫ ꯏꯅꯦ ꯍꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯁꯦꯟꯗꯣꯡ ꯏꯔꯩ ꯂꯩꯕ ꯖꯥꯠ ꯅꯠꯇꯦꯗ"꯫ ꯑꯗꯨꯗꯒꯤ ꯂꯩꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯃꯧꯁꯤꯁꯨ ꯅꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ꯫ ꯅꯍꯥ ꯑꯣꯏꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯉꯁꯤꯗꯤ ꯃꯥꯁꯨ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯨꯛꯃꯥꯏ ꯄꯥꯟꯃꯤꯟꯅꯔꯤ"꯫ "ꯑꯣ"꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯂꯣꯟꯕꯤꯁꯤꯡꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯄꯤꯁꯛ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕꯁꯨ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯕꯨꯡꯁꯤꯡ ꯍꯜꯂꯛꯄ ꯎꯕꯗ ꯇꯝꯐꯥꯅ "ꯇꯥꯃꯣꯆꯧ, ꯇꯥꯝꯆꯥ, ꯍꯜꯂꯛꯑꯕꯣ"꯫ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ "ꯍꯜꯂꯛꯑꯦ"꯫ ꯄꯤꯁꯛꯅ "ꯇꯝꯐꯥ, ꯅꯅꯝꯃꯗꯤ"꯫ "ꯃꯅꯤꯡꯗ ꯐꯤꯔꯣꯜ ꯁꯨꯔꯝꯒꯅꯤ꯫ ꯆꯥꯛ ꯊꯥꯡꯗꯣꯛꯑꯝꯃꯣꯔꯥ"꯫ "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯏꯔꯨ ꯃꯥꯏꯊꯖꯔꯨꯈꯤꯒꯦ ꯊꯣꯏ꯫ ꯏꯕꯨꯡꯒꯤ ꯈꯨꯗꯩ ꯄꯨꯊꯣꯔꯛꯎ"꯫ "ꯍꯣꯏ ꯇꯥꯃꯣꯆꯧ"꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯈꯨꯗꯩ ꯂꯧꯕ ꯆꯪꯈ꯭ꯔꯦ꯫ ꯄꯤꯁꯛꯅ "ꯇꯝꯐꯥ, ꯑꯩꯒꯤꯁꯨ ꯄꯨꯔꯛꯎ"꯫ ꯏꯃꯨꯡꯗꯒꯤ ꯇꯝꯐꯥꯅ "ꯍꯣꯏ ꯍꯣꯏ"꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯃꯕꯨꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯄꯤꯁꯛꯅ "ꯇꯝꯐꯥ, ꯉꯁꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯂꯩ"꯫ "ꯀꯩ ꯋꯥꯔꯤꯅꯣ ꯇꯥꯇꯣꯟ"꯫ "ꯄꯤꯁꯛ, ꯆꯥꯛꯇꯨ ꯅꯤꯡꯊꯤꯅ ꯇꯨꯃꯤꯟ ꯆꯥꯎ"꯫ "ꯇꯥꯇꯣꯟ, ꯍꯥꯏꯔꯛꯑꯣ"꯫ "ꯇꯥꯗꯅ ꯁꯥꯎꯔꯛꯀꯅꯤ"꯫ "ꯁꯥꯎꯔꯣꯏ ꯀꯩꯁꯨ, ꯍꯥꯏꯔꯛꯑꯣꯕ"꯫ "ꯉꯁꯥꯏ ꯃꯔꯣꯏ ꯂꯧꯕ ꯂꯥꯛꯄꯗ ꯂꯩꯅꯥꯗꯨ ꯌꯥꯎꯔꯛꯑꯦ"꯫ "ꯑꯣ"꯫ "ꯑꯩꯈꯣꯏ ꯎꯕꯗ ꯃꯥꯅ ꯏꯀꯥꯏꯗꯨꯅ ꯃꯃꯩ ꯉꯥꯡꯁꯤꯜꯂꯒ ꯂꯩꯕꯒꯤ ꯋꯥꯅꯤꯗ"꯫ ꯃꯕꯨꯡꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯇꯝꯐꯥꯗꯨ ꯅꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯒ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯈꯣꯏꯅ ꯆꯥꯔꯝꯕ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯍꯧꯔꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯇꯝꯐꯥ ꯊꯥꯗꯣꯏꯒ ꯂꯣꯏꯅꯅ ꯄꯣꯠꯐꯝꯗꯒꯤ ꯄꯣꯠ ꯆꯩ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯊꯣꯛꯂꯛꯏ꯫ ꯊꯥꯗꯣꯏꯅ "ꯅꯪꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ"꯫ "ꯏꯅꯝꯃ, ꯇꯨ ꯑꯁꯤꯒꯤ ꯋꯥꯇꯤꯟꯁꯦ ꯆꯥꯁꯤ"꯫ "ꯏꯅꯦ, ꯑꯁꯤꯒ ꯍꯥꯞꯆꯤꯟꯕꯤꯔꯣ"꯫ ꯑꯁꯨꯝꯅ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯥꯏꯖꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯖꯅ "ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ, ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯕꯤꯗꯣꯏꯔꯥ"꯫ "ꯃꯥꯅꯦ, ꯀꯩ ꯍꯥꯏꯒꯗꯕ"꯫ "ꯁꯅꯥꯖꯥꯎꯕ ꯀꯧꯕ ꯑꯃ ꯈꯪꯕꯤꯕ꯭ꯔꯥ"꯫ "ꯈꯪꯉꯤ"꯫ "ꯁꯤꯁꯦ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯆꯦ ꯑꯃ ꯄꯤꯔꯝꯃꯤ꯫ "ꯍꯣꯏ ꯍꯣꯏ" ꯍꯥꯏꯔꯒ ꯄꯤꯔꯛꯂꯤꯕ ꯆꯦꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯖꯅ "ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯇꯝꯐꯥ ꯍꯣꯏꯁꯨ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ "ꯇꯝꯐꯥ, ꯅꯪꯅ ꯍꯣꯔꯦꯟ ꯄꯤꯌꯨꯀꯣ"꯫ "ꯑꯩꯗꯤ ꯇꯜꯂꯤ, ꯏꯅꯝꯃꯅ ꯑꯗꯨꯝ ꯄꯤꯖꯧ"꯫ "ꯑꯩꯅ ꯀꯃꯥꯏ ꯄꯤꯔꯨꯗꯣꯏꯅꯣ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ"꯫ ꯇꯝꯐꯥꯅ ꯆꯦꯗꯣ ꯄꯥꯏꯔꯒ ꯁꯅꯥꯖꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯇꯥꯃꯣꯆꯧ"꯫ "ꯍꯣꯏ, ꯀꯩꯗꯧꯔꯦ"꯫ "ꯇꯨ, ꯁꯤꯒꯤ ꯆꯦꯁꯦ ꯅꯨꯄꯤ ꯑꯃꯅ ꯄꯤꯔꯝꯃꯤ"꯫ "ꯀꯅꯥꯅ ꯍꯥꯏꯔꯝꯒꯦ"꯫ "ꯑꯗꯨꯗꯤ ꯈꯪꯗꯦ, ꯏꯅꯝꯃꯒ ꯄꯣꯠꯐꯝ ꯊꯣꯛꯂꯨꯕꯗ ꯅꯨꯄꯤ ꯑꯃꯅ ꯄꯤꯔꯝꯕꯅꯦ, ꯄꯥꯔꯒ ꯌꯦꯡꯖꯔꯣ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯖꯥꯎꯕꯁꯨ ꯆꯦꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯥꯏꯖꯒꯤ ꯆꯤꯊꯤ ꯑꯣꯏꯔꯝꯈꯤ꯫ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯁꯨ ꯄꯥꯔꯛꯂꯝꯃꯤ꯫ "ꯁꯅꯥꯖꯥꯎꯕ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯈꯤꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯉꯁꯤꯗꯤ ꯅꯐꯝꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯆꯦ ꯀꯂꯝꯒꯤ ꯃꯇꯦꯡ ꯂꯧꯔꯗꯨꯅ ꯅꯐꯝꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯄꯥꯎꯗꯝꯖꯔꯤ꯫ ꯅꯪꯒꯤ ꯆꯝꯖꯕ ꯅꯇꯧꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯐꯝꯗ ꯐꯣꯡꯗꯣꯛꯀꯦ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯗ ꯅꯐꯝꯗ ꯐꯣꯡꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯕꯅꯤ"꯫ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜ ꯄꯥꯔꯕ ꯇꯨꯡꯗ ꯁꯅꯥꯖꯥꯎꯕ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏꯖꯒꯤ ꯋꯥꯐꯝꯗꯨ ꯌꯥꯔꯒꯦ ꯈꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯝꯐꯥ ꯆꯪꯂꯛꯇꯨꯅ "ꯇꯥꯃꯣꯆꯧ, ꯀꯅꯥꯒꯤꯅꯣ"꯫ "ꯏꯃꯥꯟꯅꯕꯤꯅꯤ"꯫ "ꯑꯣ ꯑꯣ, ꯀꯩ ꯍꯥꯏꯔꯛꯏꯅꯣ"꯫ "ꯁꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯍꯪꯂꯛꯏꯅꯤ"꯫ "ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ"꯫ "ꯂꯥꯛꯑꯒꯦ"꯫ ꯑꯗꯨꯗꯒꯤ ꯇꯝꯐꯥ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ "ꯇꯥꯇꯣꯟ"꯫ "ꯀꯩ ꯍꯥꯏꯒꯦ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯇꯝꯐꯥ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ "ꯍꯩ, ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ? ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣ"꯫ "ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ"꯫ "ꯂꯥꯎꯅꯦ ꯂꯥꯎꯅꯦ, ꯐꯝꯃꯨꯁꯦ"꯫ "ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯣꯏꯔꯤꯕꯣ? ꯑꯩꯁꯤ ꯅꯪꯒꯤ ꯃꯍꯧꯁꯥꯒꯤ ꯇꯥꯇꯣꯟꯅꯤ"꯫ "ꯑꯗꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯉꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯍꯧꯕꯒꯨꯝ ꯇꯧꯔꯦ"꯫ "ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯅꯨꯡꯉꯥꯏꯇꯦ"꯫ "ꯅꯪꯕꯨ ꯏꯅꯝꯃ ꯄꯤꯌꯨ ꯍꯥꯏꯗꯥꯏꯅꯦ"꯫ "ꯈꯪꯗꯦ, ꯉꯁꯤꯗꯤ ꯑꯃꯨꯛ ꯄꯥꯝꯂꯛꯇ꯭ꯔꯦ"꯫ "ꯌꯥꯔꯦꯁꯤ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯨꯔꯁꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯆꯥꯛꯁꯪꯗ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯇꯝꯐꯥꯁꯨ ꯃꯅꯝꯃꯒ ꯐꯝꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫
ꯆꯥꯛ ꯆꯥꯅ ꯆꯥꯅ ꯇꯕꯥꯕꯤ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯊꯥꯗꯣꯏ, ꯅꯪꯒꯤꯅ ꯆꯩꯔꯥꯎꯕꯒꯤ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯆꯠꯀꯦ ꯈꯜꯂꯤꯕ? ꯈꯪꯗ꯭ꯔꯤꯗ ꯏꯃꯥ꯫ ꯍꯥꯏ ꯄꯤꯁꯛ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯧꯒꯤ ꯇꯧꯕꯤꯗ꯭ꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯄꯩꯁꯥ ꯈꯔ ꯋꯥꯕꯁꯤꯗ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯑꯩ ꯍꯣꯠꯅꯔꯒꯦ꯫ ꯇꯥꯇꯣꯟ, ꯑꯩꯉꯣꯟꯗꯁꯨ ꯄꯩꯁꯥ ꯈꯔꯁꯨ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯁꯅꯥꯖꯥꯎꯕꯅ, ꯄꯤꯁꯛ, ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯝꯐꯥ, ꯅꯪꯒꯤ ꯁꯦꯜꯗꯨꯁꯨ ꯊꯝꯖꯤꯟꯖꯧ꯫ ꯅꯈꯣꯏꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯍꯌꯦꯡꯃꯛ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ꯫ ꯍꯣꯏ, ꯇꯝꯐꯥ, ꯅꯅꯝꯃꯒ ꯆꯠꯃꯤꯟꯅꯔꯁꯨ꯫ ꯊꯥꯗꯣꯏꯅ, ꯇꯝꯐꯥ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯁꯤꯀꯣ? ꯍꯣꯏ ꯏꯅꯝꯃ꯫ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯕꯤꯔꯦꯟꯅ, ꯏꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯁꯦ ꯏꯄꯥ ꯄꯦꯜꯂꯤ꯫ ꯑꯗꯨꯅꯤꯗꯅ ꯑꯍꯜ ꯑꯃꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯖꯥꯎꯕ ꯂꯥꯏꯖ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯂꯥꯏꯖꯒ ꯎꯅꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯂꯥꯏꯖꯒꯤ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯅꯥꯖꯥꯎꯕꯅ, ꯅꯪꯁꯨ ꯂꯩꯅꯥꯒꯨꯝ ꯑꯃꯨꯛ ꯇꯧꯒꯗꯣꯏꯔꯥ? ꯑꯩꯕꯨ ꯊꯥꯖꯕꯤꯗꯕꯒꯤ ꯋꯥꯔꯥ? ꯊꯥꯖꯗꯕꯒꯤ ꯅꯠꯇꯦ, ꯐꯔꯦꯁꯦ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ꯫ ꯃꯇꯝꯗ ꯄꯨꯔꯛꯄ ꯅꯨꯡꯁꯤ ꯏꯆꯦꯜꯗ ꯉꯁꯤꯗꯤ ꯂꯥꯏꯖ ꯁꯅꯥꯖꯥꯎꯕꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈ꯭ꯔꯤ꯫ ꯉꯁꯤ ꯕꯤꯔꯦꯟ ꯑꯃꯗꯤ ꯇꯕꯥꯕꯤ ꯃꯆꯥ ꯃꯃꯧ ꯁꯦꯕꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯁꯥꯒꯩ ꯑꯃꯃꯝꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯌꯨꯝꯁꯤꯗ ꯀꯌꯥꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ꯫ ꯏꯃꯨꯡ ꯑꯃꯒꯤ ꯑꯐꯕ ꯃꯇꯧ ꯇꯝꯕꯗꯤ ꯂꯨꯏ, ꯀꯅꯥꯁꯨ ꯇꯝꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯊꯨꯒꯥꯏꯕꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯏꯃꯨꯡꯁꯤ ꯉꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯌꯥꯎꯕ ꯈꯔꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤ ꯉꯁꯤꯗꯤ ꯃꯧ ꯑꯅꯤꯒꯤ ꯊꯕꯛ ꯂꯧꯇꯥꯅꯕꯒꯤ ꯍꯧꯔꯛꯏ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯤꯡꯐꯨ ꯅꯤꯡꯐꯨꯗꯒꯤ ꯉꯁꯤꯗꯤ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯆꯥꯎꯕꯤ ꯑꯣꯏꯔꯛꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗꯤ꯫ ꯂꯥꯏꯖꯅ, ꯊꯥꯗꯣꯏ, ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯊꯣꯡꯂꯣ, ꯑꯩꯁꯦ ꯐꯤ ꯁꯨꯒꯗꯕ ꯈꯔ ꯂꯩꯔꯦ꯫ ꯀꯩꯅꯣꯗ ꯏꯆꯦ, ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩꯅ ꯁꯨꯝ ꯊꯣꯡꯂꯒ ꯂꯩꯔꯗꯤ ꯑꯩꯗꯤ ꯀꯔꯤ ꯊꯕꯛ ꯁꯨꯗꯧꯔꯤꯒꯦ? ꯑꯩꯁꯨ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯑꯃꯣꯠꯄ ꯃꯐꯤ ꯃꯔꯣꯜ ꯁꯨꯒꯗꯕ ꯌꯥꯝ ꯂꯩꯔꯤ꯫ ꯐꯔꯦꯁꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯄꯨꯟꯅ ꯁꯨꯔꯛꯂꯒꯦ꯫ ꯅꯈꯣꯏꯒꯤꯗꯨꯁꯨ ꯄꯨꯊꯣꯔꯛꯑꯣ꯫ ꯑꯩꯁꯨ ꯏꯈꯨꯠ ꯄꯥꯜꯂꯤ, ꯏꯔꯅꯥꯏ ꯑꯗꯨꯝ ꯁꯨꯖꯒꯦ꯫ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯇꯝꯐꯥꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯄꯤꯁꯛꯁꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ, ꯃꯅꯝꯃ, ꯀꯩ ꯃꯊꯦꯜ ꯊꯣꯡꯂꯒꯦ? ꯇꯥꯇꯣꯟ, ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯉꯤ, ꯄꯥꯟ ꯏꯔꯣꯜꯂꯒꯦ꯫ ꯅꯅꯝꯃꯗꯤ ꯀꯥꯏ ꯆꯠꯀꯦ? ꯊꯕꯛ ꯇꯧꯔꯝꯒꯅꯤ꯫ ꯄꯤꯁꯛ ꯁꯥꯎꯅ ꯊꯣꯛꯂꯛꯂꯒ ꯊꯥꯗꯣꯏ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯊꯥꯗꯣꯏꯕꯨ ꯀꯧꯔꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯀꯥꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ? ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯣ? ꯑꯩ ꯈꯪꯗꯦ꯫ ꯑꯩ ꯈꯪꯗꯦ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯅꯪ ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯕꯣ? ꯉꯁꯤꯗꯤ ꯑꯩꯅ ꯆꯥꯛꯈꯨꯝꯒꯤ ꯄꯥꯂꯤ ꯇꯥꯗꯕꯅꯤꯅ ꯑꯩ ꯈꯪꯗꯦꯌꯦ꯫ ꯑꯣ, ꯅꯈꯣꯏꯅ ꯁꯨꯛꯂꯧ ꯇꯥꯟꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯣꯏ, ꯏꯇꯩ ꯃꯇꯥꯗꯁꯦ, ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯏꯃꯥ ꯄꯥꯕꯨꯡꯅꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯇꯧꯒꯗꯕꯅꯤꯅꯦ꯫ ꯃꯈꯣꯏ ꯇꯥꯇꯣꯟꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯈꯠꯅꯔꯛꯏ꯫ ꯃꯇꯝꯗꯨꯗꯅꯤ ꯁꯅꯥꯖꯥꯎꯕꯅ ꯂꯥꯏꯖꯁꯨ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯔꯥ, ꯅꯈꯣꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ? ꯏꯃꯨꯡ ꯃꯩꯁꯥ ꯂꯥꯡꯕ, ꯏꯆꯤꯜ ꯏꯅꯥꯎ ꯈꯩꯃꯨꯡ ꯇꯥꯟꯅꯕꯁꯤꯔꯥ ꯅꯈꯣꯏꯒꯤ ꯑꯄꯦꯟꯕ? ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯁꯨ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯁꯨꯔꯒ ꯂꯩꯔꯨꯔꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯍꯟꯕꯗꯤ ꯆꯨꯝꯗꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯊꯥꯗꯣꯏ ꯆꯥꯛꯁꯪꯗ ꯆꯪꯈꯤꯗꯨꯅ ꯇꯝꯐꯥꯗ ꯆꯩꯔꯛꯏ꯫ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯃꯛ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯅꯝꯃ, ꯑꯩ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯃꯄꯥꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯂꯥꯛꯑꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯅꯝ ꯃꯁꯤꯡꯅ ꯇꯥꯏꯅꯐꯝ ꯈꯪꯗꯕꯅ ꯇꯝꯐꯥꯗ ꯇꯥꯏꯅꯕꯤꯔꯛꯄꯗꯒꯤ ꯇꯝꯐꯥꯁꯨ ꯋꯥ ꯈꯔ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯁꯅꯥꯖꯥꯎꯕꯅ ꯇꯝꯐꯥꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯄꯤꯁꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯇꯥꯇꯣꯟ, ꯀꯧꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯝꯐꯥ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯕꯨꯡ ꯑꯅꯤꯗ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯑꯇꯩꯁꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯂꯥꯏꯖꯅ ꯁꯅꯥꯖꯥꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯃꯇꯨꯡ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯔꯣꯏ꯫ ꯄꯤꯁꯛꯅ ꯊꯥꯗꯣꯏꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯒꯤ ꯁꯥꯖꯠ ꯍꯣꯡꯂꯛꯀꯅꯤ ꯈꯟꯅ ꯉꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯅꯈꯣꯏꯗꯤ ꯏꯐꯝꯗꯒꯤ ꯀꯥꯏꯅꯔꯁꯨ ꯌꯥꯔꯦ, ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯅꯪ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯏꯆꯜꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯍꯜꯂꯕꯅꯤꯀꯣ? ꯉꯁꯤꯅ ꯅꯪ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ꯫ ꯇꯥꯇꯣꯟ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦ꯫ ꯉꯁꯤꯒꯤ ꯏꯃꯨꯡꯒꯤ ꯂꯥꯟꯖꯥꯎ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯕꯤꯔꯦꯟ ꯇꯕꯥꯕꯤꯒ ꯂꯣꯏꯅꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯏ꯫ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄꯗ
ꯃꯄꯥꯟꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯝꯐꯥꯅ ꯐꯃꯨꯡꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯕꯤꯔꯦꯟꯅ ꯆꯥꯇꯣꯝꯕꯤ ꯀꯩꯗꯧꯔꯦ? ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯍꯥꯏ, ꯅꯃꯥꯏꯁꯤꯁꯨ ꯉꯛꯁ ꯉꯥꯡꯉꯤꯅꯦ, ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯇꯝꯐꯥ ꯀꯞꯅ ꯀꯞꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯇꯕꯥꯕꯤ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯒ ꯃꯆꯥ ꯃꯃꯧꯕꯨ ꯀꯧꯔꯛꯇꯨꯅ ꯕꯤꯔꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯦꯟꯅ ꯅꯨꯄꯥ ꯃꯆꯥ, ꯀꯔꯤꯅꯣ ꯏꯄꯥꯅ ꯇꯥꯔꯤꯕꯁꯦ? ꯃꯆꯥ ꯃꯃꯧꯁꯤꯡꯗꯣ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯑꯗꯨꯗꯒꯤ ꯇꯕꯥꯕꯤꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯤ ꯌꯥꯔꯣꯏ, ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯉꯁꯤꯗꯤ ꯍꯥꯏꯔꯣ꯫ ꯐꯔꯦ, ꯉꯁꯤꯗꯒꯤ ꯏꯃꯨꯡꯁꯦ ꯆꯥꯛꯈꯨꯝ 3 ꯊꯣꯛꯂꯁꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯇꯝꯐꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯏꯍꯦ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯏꯆꯥꯒꯤꯗꯤ ꯄꯥꯕꯨꯡ ꯂꯩꯔꯤꯁꯤꯗꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯐꯝꯗꯨ ꯃꯊꯪꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯄꯥꯗ ꯈꯨꯔꯨꯝꯂꯛꯏ꯫ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯁꯅꯥꯖꯥꯎꯕꯅ ꯌꯦꯡꯊꯣꯔꯛꯄꯗ ꯇꯝꯐꯥꯒ ꯃꯤꯠꯆꯥꯟꯅꯔꯨꯔꯤ꯫ ꯇꯝꯐꯥꯒꯤ ꯃꯃꯥꯏꯗ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯅꯥꯖꯥꯎꯕ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯖꯥꯎꯕ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯐꯤ ꯍꯣꯡꯕꯤꯔꯗ꯭ꯔꯥ? ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯁꯦꯝꯖꯔꯝꯂꯒꯦ꯫ ꯉꯥꯏꯈꯣ, ꯅꯈꯣꯏꯗꯤ ꯆꯥꯔꯕ꯭ꯔꯣ? ꯆꯥꯔꯦ, ꯑꯗꯣ ꯏꯕꯦꯝꯃꯗꯤ ꯆꯥꯈꯤꯗ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯃꯥꯅ ꯊꯦꯝꯂꯝꯕꯗꯨ ꯇꯥꯕꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏ꯫ ꯇꯝꯐꯥ ꯋꯥ ꯑꯃꯇ ꯈꯨꯝꯂꯝꯗꯦ, ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯞꯀꯅꯨꯁꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯒꯤꯕꯨ ꯅꯆ ꯂꯩꯔꯤꯕ꯭ꯔꯅꯦ? ꯊꯣꯏ, ꯀꯔꯤꯅꯣ ꯉꯁꯤ ꯏꯆꯜꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯑꯗꯨꯛ ꯇꯝꯊꯤꯕ ꯋꯥꯍꯩ? ꯊꯃꯣꯆꯧ, ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ? ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯏꯃꯥ ꯂꯩꯔꯝꯗꯕꯒꯤ ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯇꯥꯃꯣꯆꯧꯅ ꯑꯩꯕꯨ ꯄꯣꯕꯤꯗꯨꯅ ꯊꯦꯝꯈꯤꯕꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯀꯣ? ꯁꯅꯥꯖꯥꯎꯕ ꯃꯆꯜꯒꯤ ꯅꯤꯡꯉꯝꯗꯕ ꯋꯥꯍꯩ ꯀꯌꯥꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯀꯤꯟ ꯊꯤꯟꯖꯤꯟꯖꯗꯨꯅ ꯃꯈꯨꯠꯇꯣ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯃꯤ꯫ ꯍꯩ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯇꯝꯐꯥ ꯃꯕꯨꯡꯒꯤ ꯑꯁꯣꯛꯄ ꯃꯈꯨꯠꯇ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯕꯤꯔꯦꯟꯒꯤ ꯏꯃꯨꯡ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯖꯥꯎꯕ ꯆꯥꯛ ꯇꯣꯛꯂꯕ ꯇꯨꯡꯗ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯃꯈꯣꯏ ꯇꯥꯆꯧ ꯇꯨꯝꯕꯤꯔꯕ꯭ꯔꯣ? ꯋꯥꯔꯤ ꯑꯃꯇ ꯁꯨꯝ ꯁꯥꯁꯦ, ꯌꯥꯒꯗ꯭ꯔꯣ? ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯗꯤ ꯂꯥꯛꯂꯅꯤ꯫ ꯀꯅꯥꯅꯣ? ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯄꯥꯕꯨꯡ ꯃꯤꯡꯊꯣꯜ ꯐꯪꯂꯅꯤꯀꯣ? ꯀꯔꯤ ꯍꯥꯏꯕ? ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤꯇꯝꯂꯤ꯫ ꯂꯥꯏꯖ, ꯑꯩꯒꯤ ꯂꯥꯏꯖ꯫ ꯑꯗꯨꯗꯒꯤ ꯁꯅꯥꯖꯥꯎꯕꯅ ꯂꯥꯏꯖꯕꯨ ꯇꯨꯝꯍꯜꯂꯒ ꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯕꯤꯔꯦꯟꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫